State asida houjik oiriba tangdu leitadabagi phivam asina maram oiraga Pukning leitadana leiriba lamdam asigi Lairik Nungsiba Singda book culture gi traveling book fair na Anouba Inot ama piba ngamkhre book culture na Singda ngasidagi tha asi kuntramathoi fawba palace compound leiba Manipur State Film Development Society da chathagadoriba traveling book fair asina Lairik paningba nahasingi yamna Pukning chingsiningai oiba event ama oire Book fair asigi ngasi ahoba numita mahairoi kaya yauna ahal angang amade naha kaya na chikna China bangamdana Lairik yengba amade leiba laknake book fair asida academics fiction non-fiction angang singi Lairik amade Manipuri ki tongan ba hiramda puthokpa Lairik sing yauna punna Lairik makhal lising yangkhaidagi hena puthokli Book fair asigi top machat ama oina academics ki Lairik sing Lairik ani leibada ama hapli Manipuri Lairik singi oina chada taramanga discount piri aduga novel na chingba Lairik kharadana kg amada lupa chahum marifutara mapanda olaga leibagi khudong chaba piri masina book fair asida Lairik yengba amadi leiba lakliba singda anoba mahau ama pibaga loinana Lairik leibada hena nungaiba amasu oheli Book fair asiga mari leinana book culture ge mihut amasu oiriba book curator Saikom Kenesorn Hai Ngasidagi houriba traveling book fair haina mingtonba book fair ase handaki ase tharaga ani suba edition ne mamangda book fair ase Kakching district ta pangthokre fair ase atopa district Singda su pangthoknaba thorang tori book fair asina malemda ngase puthoknariba Lairik sing ase utpaga loinana Lairik sing ase ahongba mamalda phanghanba ngamnaba hotnare book fair asida tongan ba Lairik lising yangkhai gi mathakta puthokli book fair asigi top machat ama oina Lairik kharadi kg amada lupa chahum marifutara mapanda olaga miyamda phanghanbagi khudong chaba piri masi aikoina Lairik pu miraiba amade Lairik pu thawoidaba nate Lairik paningba miyamda ahongba mamalda Lairik phanghanaba wakhalunda paikhatpa thorang amane Masida miyamna lana ubigano miyam su book fair asida lakpiduna Lairik sing ase yengbiu haina mahakna makhata ke Northeast ki title adi Manipur ki literature ki title and selective oiba Lairik khara ai tare ne ko sigi title je tongana sidi akoina kg da di on jadre dum discounted oiga even 30% like to ki matung in hai tare ne ko buy to get one gi mong de sule mapung oina di dum hojiki akoina per kg da 399 hai tare sam na yon je hai tare ne like to ki value thoi da gi na ta da sana da pot ama leiba kan da discount hojiki yam chatnare ko he aduna su approach le like to su akoina tawbe kai you know da apa ba sing je aduna bu motivate tawraga lak pini haigadi somehow akoigi sales ki profit ju kitang kaktharaga ko adjustment tawraga madu apa badu hena lakna ba madugi adige satra sing khudong cha na ba haitare ne ko adu maina oijabne da Masi am innovative oiba Anouba adi Lairik paning ba mi dadi masi opportunity se yam di grab tawning bai tare ai samak su sumana kg olaga yole ga itu da Lairik sing ji yengning dana lakpane ado kg ola yon basi mafom khare lairame discount ti mafom khare lairame adu masi kg oli sing se sida maru oina angang gi Lairik kum basi khara hapchan bira agadi aina angang sing sida madugi adi habit to kano tawning ma cultivate tawning angang gi su khara hapchan bira agadi hena nungai ni thamjage moina smaina tawbiri se khoi book lovers sing that yamna chawba mateng ma pangba gumbane ba haidi book se padi paninga ga ko laiba phangdaba gumba adagi price tuna book ti am paninge price nam hengat khiba gumba adu smaina sum haidi hongba mamansu oi hongba maman oi ba chapmane free da phangba book sawba ga chapmane ne ba buy one get one free tawbiba gumba adagi khoi kg da olaga yolak pa sisna khoi da su hena laiba matam da su amna
ꯀꯥ ꯍꯦꯟꯅ ꯂꯩꯅꯤꯡꯕꯗꯣ ꯄꯨꯂꯞ ꯂꯩꯕꯁꯨ ꯉꯝꯃꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯦ ꯁꯨꯃꯥꯏꯅ ꯃꯐꯝ ꯃꯐꯝꯗ ꯍꯥꯏꯗꯤ ꯐꯣꯟꯗꯒꯤ ꯅꯦꯠꯇꯒꯤ ꯆꯦꯜꯂꯒ ꯄꯥꯏꯔꯝꯃꯦꯕ ꯕꯨꯛꯁꯦ ꯑꯁꯨꯃꯥꯏꯅ ꯕꯨꯛ ꯐꯦꯌꯔ ꯇꯧꯔꯛꯄꯁꯤꯅ ꯍꯥꯏꯗꯤ ꯏꯁꯥꯅ ꯄꯥꯝꯕ ꯕꯨꯛꯇꯣ ꯏꯈꯨꯠ ꯅꯛꯅ ꯈꯜꯂꯒ ꯕꯨꯛꯇꯣ ꯆꯦꯛ ꯇꯧꯔꯒ ꯂꯩꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ matam kuirabagi tungda sumaina silakpasida langi matungda silakpasida yam nungaiba pokchai aduga book fair is my moi je kanu kg da ole haba da per books ado su yam hongna phangbagi kanu amsu phangjare ado yam nungaijare sumaina sinbibe social media da amasung phone da matam je kanu tawde sapudi lairik paningna bagi kanu ama isade habit ama form tawraga sumaina form tawnabagi stay lairik paba khopade anambana su lairik se fictional non fictional scientific oibsu mayam adu current issue gi like sum mayam yabanina like paning na bagi habit and form tawna bagi sidagi lairik yengba lakpi wiser book fair da kai novel gum yining bai dare kai wari anouba kai lake na adum yeng lai adum nungai mai to se kilo da dum hong dum pitho ga to ko dum ha smai to je pay di kai ni novel gum ba atopa lai jana nordisk ki keno gum ba di politics gum ba khangning ba hening ba knowledge lai ta de dum phana dum lawai tare duga chakhot pe lam bi lai gaซึ่งมันให้ทำจนหนึ่งนี่โมบายป้าไปจนหน่วยให้ที่ทูบขวบไปที่โมบายพังกับนี่ขอตัวกุยนป้าเป็นกำลังเตียวมูไลน้องหน่วยแค่เลยวะ